ꯃꯌꯥꯝ ꯑꯩꯁꯦ ꯏꯄꯥꯝꯗ ꯂꯥꯛꯄꯅꯦꯕꯀꯣ ꯅꯍꯥꯟ ꯑꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯤꯂꯝ ꯅꯝꯅꯦꯅ ꯇꯧ ꯂꯩꯔꯝꯃꯦ ꯉꯁꯤꯁꯤꯅ ꯃꯣꯏ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟ ꯅꯝꯅꯦꯅ ꯁꯨꯃꯥꯡꯗ ꯀꯟꯅ ꯐꯤꯖꯪ ꯈꯟꯕꯒꯤ ꯍꯣꯠꯅꯔꯤ ꯐꯤꯂꯝ ꯃꯃꯤꯡꯗꯣ ꯑꯩꯒꯤ ꯑꯣꯏꯗꯕ ꯏꯔꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯌꯥꯔꯗꯤ ꯅꯝꯃꯒꯦ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯦ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯔꯦ ꯌꯥꯝꯅ ꯆꯝꯅ ꯈꯟꯕ ꯐꯤꯖꯪꯅꯤꯌꯦ ꯃꯣꯏ ꯑꯥꯗ ꯃꯦꯀꯞ ꯇꯧꯅꯔꯤ ꯀꯛꯆꯤꯡ ꯆꯠꯂꯨꯕꯅꯦ ꯑꯩꯈꯣꯏꯁꯦ ꯋꯥꯕꯅ ꯁꯤꯔꯦ ꯗꯤꯁꯥꯒꯤ ꯐꯣꯟ ꯀꯛꯆꯤꯡ ꯆꯠꯂꯨꯕꯅꯦ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯗꯤꯁꯥ ꯅꯪ ꯐꯣꯟꯁꯦ ꯎꯠꯂꯣꯁꯤ ꯃꯌꯥꯝꯗ ꯁꯤꯔꯦ ꯀꯟꯅ ꯁꯦꯝꯃꯦ ꯃꯃꯥ ꯍꯣꯏ ꯀꯦꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯁꯥ ꯅꯣꯏꯗꯕꯅꯤꯅꯅꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯦ ꯂꯩꯌꯦ ꯑꯗꯣ ꯑꯩꯅ ꯍꯥꯏ ꯄꯥꯏꯂꯧꯔꯤ ꯇꯧꯕꯅꯅꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯔꯁꯤꯗꯅꯦ ꯀꯩꯅꯥ ꯑꯣꯏꯗꯧꯕꯤ ꯀꯟꯅ ꯀꯦꯔꯤ ꯁꯤꯗ ꯃꯀꯨꯕꯣꯛ ꯐꯥꯗꯔ ꯏꯟ ꯂꯣ ꯃꯌꯥꯝ ꯂꯨꯍꯣꯡꯕꯗ ꯌꯥꯎꯗꯧꯕ ꯃꯤ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯁꯨ ꯍꯜꯂꯛꯑꯦ ꯏꯁꯥꯅ ꯄꯨꯑꯅ ꯇꯧ ꯂꯩꯔꯦ ꯀꯩꯅꯣꯝ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯕꯥ ꯐꯤ ꯃꯊꯛꯇ ꯑꯣꯏꯅ ꯍꯣꯡꯕ ꯀꯥꯈꯤꯗꯣꯏ ꯑꯗ ꯃꯌꯥꯝ ꯂꯣꯏꯁꯟꯅꯕꯒꯤ ꯃꯌꯥꯝ ꯑꯩꯁꯨ ꯃꯣꯏ ꯍꯦꯔꯣꯏꯟ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯎꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯨꯒꯤ ꯀꯥꯕꯛ ꯀꯦꯁꯟꯒꯦꯅ ꯏꯅꯝꯃꯣꯏꯗ ꯂꯥꯛꯑꯦ ꯀꯦꯅꯕ ꯑꯝꯇ ꯄꯨꯔꯛꯇꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨ ꯏꯅꯝꯃꯒꯤ ꯈꯔ ꯂꯩꯕꯁꯤꯗ ꯈꯔ ꯊꯥꯖꯜꯂꯒꯦ ꯑꯩꯈꯣꯏꯗꯗꯤ ꯃꯤꯗꯣ ꯌꯥꯝ ꯆꯤꯜꯍꯧꯔꯦꯕ ꯑꯗꯨꯗꯨꯒꯤ ꯏꯅꯝꯃꯣꯏꯗ ꯑꯣꯏꯅ ꯀꯦꯔꯒꯦꯅ ꯂꯥꯛꯑꯦ ꯀꯥꯕꯛ ꯀꯦꯁꯜꯂꯦ ꯃꯥꯅꯕ ꯀꯩꯅꯣ ꯑꯁꯥꯡꯕꯤꯒ ꯊꯤꯟꯆꯜꯂꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯁꯥꯟꯅꯕꯩ ꯀꯦꯕꯩ ꯇꯥꯏꯞꯇ ꯑꯁ ꯑꯩꯈꯣꯏ ꯕꯦꯝꯃꯁꯨ ꯀꯟꯅ ꯀꯦꯍꯧꯔꯤ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯃꯦꯀꯞ ꯕꯣꯛꯁ ꯑꯝꯇ ꯌꯦꯡꯉꯨ ꯐꯥꯎꯟꯗꯦꯁꯟ ꯊꯥꯏꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯋꯥꯎ ꯀꯦꯌꯣ ꯃꯤ ꯀꯩꯅꯥ ꯕꯣꯔ ꯂꯣꯏ ꯀꯦꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯕꯦꯝꯃ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯁꯝꯁꯨ ꯍꯥꯠꯇꯣꯛꯇꯦ ꯀꯦꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯌꯥꯝ ꯀꯦꯕ ꯌꯥꯝ ꯍꯩꯕꯅꯦ ꯑꯩꯈꯣꯏ ꯕꯦꯝꯃꯁꯨ ꯐꯤꯂꯝ ꯌꯥꯎꯗꯣꯏꯅꯦ ꯍꯧꯖꯤꯛ ꯂꯣꯏ ꯁꯦꯠꯇꯣꯔꯦ ꯕ꯭ꯂꯥꯎꯁ ꯂꯤꯠꯄꯩ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯨꯡ ꯊꯤꯟꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯀꯟꯅ ꯇꯧꯔꯤ ꯁꯤꯗ ꯃꯃꯥ ꯐꯝꯅꯕ ꯃꯤ ꯌꯥꯝ ꯑꯁꯦꯡꯕ ꯂꯨꯍꯣꯡꯕ ꯃꯥꯟꯗ꯭ꯔꯥ ꯄꯨꯡ ꯏꯁꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ ꯁꯦꯜ ꯊꯥꯕꯤꯒꯅꯨꯒ ꯊꯥꯏꯁꯤꯗꯤ ꯁꯤ ꯉꯁꯥꯏꯗꯩ ꯇꯨꯝꯃꯨꯕ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯦ ꯄꯨꯡ ꯊꯤꯟꯕ ꯌꯦꯡꯉꯨꯅꯤ ꯖꯒꯣꯏ ꯁꯥ ꯁꯥ ꯊꯥꯕꯒ ꯁꯥꯔꯤ ꯂꯛꯅꯔꯛꯏꯁꯦ ꯃꯃꯥꯟꯅꯕꯤ ꯁꯥꯗꯣꯏꯔ ꯃꯥꯃꯣ ꯍꯣꯏ ꯂꯩꯔꯤ ꯎꯕ꯭ꯔꯥ ꯃꯥꯃꯣ ꯑꯩꯈꯣꯏ ꯉꯥꯁꯨ ꯁꯦꯠ ꯂꯣꯏꯔꯝꯃꯦ ꯁꯤ ꯑꯉꯥꯡ ꯄꯥꯝꯕꯗꯨꯗꯤ ꯏꯕꯥꯅ ꯑꯣꯏꯔꯤꯁꯤꯅ ꯅꯨꯄꯥ ꯃꯌꯨꯝꯅꯤꯀꯣ ꯅꯨꯄꯥꯒꯤ ꯃꯄꯥ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝ ꯃꯃꯥ ꯁꯣꯗ ꯑꯝꯇ ꯑꯣꯟꯊꯣꯛꯄꯤꯔꯣ ꯃꯃꯥꯒ ꯃꯄꯥꯒ ꯉꯥꯜꯂꯦꯗꯣ ꯄꯥꯕꯨꯡ ꯌꯥꯏ ꯚꯤꯗꯤꯑꯣꯅꯦ ꯄꯣꯂꯣꯏ ꯁꯦꯠꯄ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯀꯣꯛꯇ ꯍꯥꯞꯄ ꯈꯣꯠꯄ ꯋꯥꯠꯂꯤ Abdi kita ibarat balik. Yang wajib dong cak. Sudah. Kaina mama nabi pada. Kaina ngajar. Kaina ngajar. Kaina tolak sih.
ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯤꯗꯨꯅꯤꯀꯣ ꯁꯥꯏꯁꯦ ꯃꯆꯥ ꯂꯨꯍꯣꯡꯈꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯤꯗꯨꯅꯤ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯁꯨ ꯃꯌꯥꯝꯁꯦ ꯕꯦꯕꯅꯤ ꯄꯤ ꯇꯥꯔꯛꯇꯣꯔꯦ ꯌꯦꯡꯉꯣ ꯃꯤꯠꯃꯥꯡꯗ ꯍꯧꯖꯤꯛꯇ ꯅꯣꯛꯑꯝꯕꯗꯨꯅꯦꯕ ꯑꯗꯨꯅꯤ ꯂꯣꯏꯒ ꯕꯣꯔ ꯊꯣꯛꯂꯦ ꯃꯥꯗꯤ ꯐꯤꯂꯝꯗ ꯍꯟꯖꯟ ꯍꯟꯖꯟ ꯕꯣꯔ ꯁꯥꯃꯟꯗꯅ ꯍꯩꯔꯅꯤꯀꯣ ꯃꯄꯥ ꯍꯣꯏꯗ ꯀꯟꯅ ꯀꯩꯅꯥ ꯊꯣꯛꯂꯦ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ ꯀꯩꯅꯥ ꯊꯣꯛꯂꯛꯄꯗ ꯂꯩ ꯀꯣꯏꯕ ꯁꯥꯏ ꯃꯥꯜꯂꯦꯀꯣ ꯃꯣꯏꯁꯦ ꯇꯥꯟꯒ ꯊꯥꯕꯤꯔꯤꯁꯤꯗꯤ ꯌꯥꯝꯅꯕꯨ ꯍꯩ ꯁꯥꯒ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯜꯂꯦ lầy xài đó đấy thật ta cái lầy nó khơi giàm này à hôn bơ lôi khre hôn bơ lôi nó chẳng có khre gì sa subi in mà chẳng có khre cái này để tàu được không không đi tới Last day ba? Last day. Balik ka na, mereka. Coba situ. Ah. Ada biar. Action. Kau. Mama le horo ta lepo. Oh ya, ini dia pada pun. Saro. Ye, udah. Kita cross on the left side. Yare ka. Ngasi di, mapa bu bisa kan sunjing dulu lagi ni pabu. Ah, nang monong siba, nang ondang hena tang ba. May sumut khre poloi hong doktor mama di sida laiba yaudabra oh haiga toiba hui hongdong thadokpase bera yam ka ba masina next day gi moi combing operation tawni army saba bayam leire maira pai bis leire ima event sing combing operation gi isa ju kana kape ngai khom ta som ta na mama hoi kana ki ba loi gra ma le isa nu piไอ้คุยเดินนุ่งถ่านเชื่อกันนะเนาะแล้วคุยหิงใช่ยังปามระ combing operation tawdore hase no kan wa no thoi mà cho biết tôi 야들 뭐 밤새 강제
Bruno na kapita rin. Pa, Cora, pa! Basta kami di papa nila. Eh, yara ba kanyang daw rin? Yara! Saya masak kan betul, no bro. Papa ni. Berala. Berala. Mo za钱拿来了吗？ Berapa ni sih? Isa! Yara ba? Ya na bune, na bro. 扛lâu lâu的对呢。 Ya, siapa ke saya sih? Na bro. Sekarang C. 나 프리덤도 찍나 비. Bruno. Bruno, di siya to? Kiri na kayo daw rin ba? Tu adi kita paham tu? Siap animal. Wow, cat, dog. Kamu pahami? Cat, dog, lion. Ya, yang dah. Ini hippopotamus. Tengok sini. Lion and lion. Lion. Ini elephant. Eh, kuwalay. Kasay nga di pa yung apot eh. Karay yung eh. Dinim nagta. Pawa po, istagri ni. Asapot pai ke? Kupay yung na. What is this? Horse. Mo ni ne mo. Sini kan no. Rabbit. Rabbit. 잭젤 야오보다 시지라. 그래 야. 시즈나 스토리북. Sini masa-masa ni. Itu di monkey. Aduh, masa tu si. Wow, what is this? Ôi mà, em biết rồi thì Rainbow. em đi xa nó xuống rồi đấy. Kia, cây nó sẽ đi. Mira ke yau itu. Cây nó sẽ bỏ. Aduh betul. Đi vào đi bây giờ. Dah bunuh ni, dah bunuh. Mo, sih je mo. 이? 그냥 내가 살고 막 저기 손 차나 이래. 이 차네. 아, 이제 이렇게 고 가요. 남자는 고. Lisa, bye-bye. Lisa, bye-bye. 손다. Bye-bye. Walking chalo ko. Lisa, bye-bye. Bisa, sini kan, teddy bear. Hello teddy bear. Pet your head. What do you see? Yes, teddy bear. Oh, ada teddy bear. Next semua. Can you see the caterpillar? Elephant. Sini no. Elephant. Sini kan no. Ini je. Aduh kan no. Furnace. Mon lah Sini no fish ngado. Kan thằng trong bùi đó lấy bằng ngado. Thằng na baby shark đâu đó. Baby shark không ai đâu ba? Do baby shark do baby shark do baby shark. Ha, ucik umay bi. Ha, ucik umay bi. Không ai đâu ba đi shark la. Ha, đây hay. Chị tao rồi. Papa chị tao rồi. Bay có tao. Chị khang mày ta sendrang la i patrang. Karung mapan kau saba. Senrang la i patrang. Bay cái lại tên lên chắc rồi. Joy đó mà. Mama đâu đấy ba? Chị khang mày tết. Karung mapan kau saba. Papa supaya itu papa supaya. Chị khang mày tết. Karung mapan kau saba. Senrang la i patrang. Bay cái